India amdi Myanmar gi ngamkai paringda official oina khaidoktan leiriba lamgi saruksing yathoknaba Myanmar ga wari sanari haina Minister of External Affairs na hairakli. Minister of External Affairs ki spokesperson Randir Jaiswal na leibak asigi capital da pangthokpa paugi mifam amada leibak ani asigi ngamkai gi saruk khara official oina khaidoktri loinana khaidoktana leiriba ngamkai gi saruksing yathoknaba gi damakta leibak ani gi marakta wari sabagi thabak chatari hairi. Adubu Minister of External Affairs ki spokesperson asina leibak asina ngamkai sambal khabagi thabak chatari basi kumang chaukshinaba Indiana lamgi saruk khara pithok kadawribra haina report kayada phongdok narikliba sigi matangdadi wafam amata phongdorakide. Panbayawdi United States ki The Diplomat Koba magazine amada Indiana Manipur ki ngamkai paringi border pillar number 65 amdi border pillar number 68 ki marakta label lamgi saruk khara Myanmar da pithok payana lairi haina pau phonglokpadagi Minister of External Affairs na ngamkai khaidokpagi wafam basi phongdorakpani. Diplomat magazine adugi matungina border demarcation ki proposal aduda Chandel district ki square mile amaga point mari rongi lamgi saruk Myanmar ki Cabo Valley da exchange tawgani loinana ngamkai gi saruk yathokpagi thabak asi tha ahum gi manungda loishinba yana lairi haina phongdokhibani.